Kena lagi. Yam cai sing thong bro. Kena slack to zikar giro. Aibu kawra bro. Da koi bro. Aibu kawra bro. Aibu mirai bro. Hi lai. Sita. ULGIC kanano nang atum yawe pa ko ato nang sa kana oitino ai ông sao mem cha chegai lam dagino hawai ni mai lam hang se ai lam sa khang bit se kai no kan le sai sangai thil dagini hai khredi janura hai nungai ber nungai ye anup tu pung kya ta khang di he wai tang le no lek bok angang ani humsi da larik tawriba phanglang ase loi khotok tara sana da bibani larik paw na thamaga ai chak thong ngori ngai da maha ya ngata ni bom won ta ya chị sẽ cây làm này nó ủ tập quy rồi bà ấy sẽ khơi ủ tập quy ạ phiền cây nhau kìa cây nhau thì cái đó nó nhau đi lại chúng tôi bạn hùng và điết kẹo nó thu cái black cái hay rồi cái gì hay được bà anh đi phải giờ đi luombaze February da tare February first week da mai ken ai bam chak cha dri toi ji lore nuai roi silgi hai to ro silji hai to ro ba ikhang dre ba dang gi se nungai ri ye ja pati pukham hai se hai lan thoi ba lan chen ba je kui re u ba kui re guru me danya devi karam kan hong doi no February da hong doi ne Abbas Khan nungai ri chan hai che hai jina hai Warium 1991 good evening miss good evening chewy water hai che nungai Susmita che how bima che sakar wasare Japati how Tadri sare hai dokhre hoski to chak to loi re chak tri pani ba pan irole mukhi pan hara mukhi pan hara kai ham do chandra mukhi hara ireng bam da phang buda ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯨꯔꯛꯑꯝꯃꯦꯕꯀꯣ ꯏꯅꯥꯎꯄꯤ ꯑꯃ ꯄꯨꯔꯛꯑꯝꯃꯦ ꯑꯗꯨ ꯑꯥꯎ ꯏꯔꯤ ꯃꯣꯏ ꯂꯣꯏꯔꯅꯤ ꯆꯦꯛ ꯇꯧꯔꯒ ꯕꯕꯥ ꯂꯥꯛꯏ ꯑꯣꯖꯥ ꯆꯩ ꯆꯥꯗꯅꯀꯣ ꯑꯦꯗꯤꯁꯟ ꯊꯣꯛꯁꯨꯝ IBA ꯐꯥꯔꯁ ꯕꯦꯆ ꯑꯣꯏꯗꯣꯏꯔꯥ ꯁꯦꯀꯦꯟ ꯕꯦꯆ ꯑꯣꯏꯗꯣꯏꯔꯥ ꯐꯥꯔꯁ ꯕꯦꯆ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯅꯦ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯅꯦ ꯄꯨꯔꯥ ꯐꯠꯇꯕꯤ ꯔꯣꯜꯅꯦ ꯂꯧꯔꯤꯁꯦ ꯐꯠꯇꯕꯤꯅꯦ ꯄꯨꯔꯥ ꯐꯤꯂꯝ ꯑꯃꯇ ꯀꯨꯝꯈꯤꯕꯒ ꯌꯥꯝ ꯅꯦꯛꯂꯛꯇꯦ ꯂꯨꯍꯣꯡꯕ ꯗꯦꯠ ꯀꯌꯥꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯊꯣꯏꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛ ꯕꯤꯃꯔꯖꯤꯠ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ unrequited love crush kaina ngang saibigi acting taro tina ngang thalo khoi sin net noi wifi phangabana wifi samge ko baba adu ngang lu thinbi asi ahum je ai thilage iri bane loi dore video ngai bdo ware ko ai thagani kai thagato khangdre bai ai ja thoktre bai di adum ni na su umaladi boring churak to man bdo mai khale ba mo do ji motivation to like no motivation I ran out of motivation ke tai ni
ꯅꯪ ꯂꯨꯍꯣꯡꯉꯒ ꯁꯨꯃꯥꯡ ꯋꯥꯏꯗ ꯅꯌꯥ ꯈꯤꯒꯠꯂꯒꯅꯤꯀꯣ ꯈꯤꯒꯠꯂꯣꯏ ꯍꯦ ꯃꯤ ꯀꯞꯇꯣꯏꯅꯦ ꯑꯗꯣ ꯀꯞꯇꯕꯁꯨ ꯌꯥꯏꯌꯦ ꯂꯦꯟꯁ ꯍꯥꯞꯇꯣꯏꯅꯦ ꯂꯦꯟꯁ ꯍꯥꯞꯄꯗꯣ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯖꯣꯅꯤ ꯃꯉꯥꯡ ꯑꯩ ꯂꯥꯛꯀꯦ ꯂꯣꯡꯕ ꯂꯥꯛꯑꯣ ꯕꯤꯄꯨꯂꯥꯏ ꯌꯥ ꯈꯨꯀꯥ ꯈꯨꯅꯣꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦ ꯅꯪꯁꯦ ꯑꯩ ꯒꯥꯏ ꯖꯤꯅꯥ ꯂꯥꯏꯃꯌꯨꯝ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯎꯀꯣ ꯀꯩꯗꯣ 10 ꯋꯥꯟꯗꯣꯏꯔꯣ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯂꯨꯍꯣꯡꯉꯒ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯊꯥꯒꯠꯇꯣꯏꯁꯤꯕꯣ ꯅꯨꯄꯥꯗ ꯄ꯭ꯔꯦꯡꯀ ꯇꯧꯅꯗꯣꯏꯔꯥ ꯃꯤ ꯅꯣꯏꯕꯣ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤ ꯑꯩꯕꯣ ꯑꯐꯇꯔ ꯃꯦꯔꯦꯖ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯗ꯭ꯔꯣ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯍꯤꯡꯉꯤ ꯀꯥꯏꯅ ꯈꯔ ꯈꯔ ꯊꯥꯒꯠꯇꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯔꯥ ꯂꯣꯏꯔꯕ ꯃꯥꯜꯂꯦ ꯑꯅꯟꯗꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ ꯃꯥꯜꯂꯦ ꯁꯨꯝ ꯄꯥꯛꯊꯣꯔꯛꯑꯒ ꯁꯦꯟꯗꯤ ꯗꯤꯞꯁꯟ ꯀꯩꯁꯥꯟ ꯆꯦꯆꯦ ꯑꯅꯟꯗꯤ ꯗꯤꯞꯁꯟ ꯃꯔꯨꯞ ꯄꯩꯁꯥ ꯊꯥꯔꯛꯄ ꯌꯥꯔꯦ ꯍꯥꯠꯂꯅꯤ ꯑꯍꯨꯝ ꯁꯪꯕ ꯃꯦꯝꯆꯥ ꯑꯗꯨꯗꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯛꯅꯔꯤ ꯑꯩꯈꯣꯏ ꯃꯥꯛꯂꯪ ꯑꯣ ꯃꯥꯛꯂꯪꯗꯩꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯆꯦꯆꯦ ꯍꯥꯏꯔꯒ ꯅꯪ ꯑꯍꯟ ꯑꯣꯏ ꯂꯩꯔꯝꯖꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏ ꯂꯩꯔꯝꯖꯅꯤ ꯑꯩꯗꯤ ꯑꯍꯟ ꯌꯥꯝ ꯃꯥꯟꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡ ꯍꯦꯛꯇ ꯑꯣꯏꯔꯝꯕꯤꯗꯨꯅꯦꯕ ꯅꯪ ꯆꯣꯞꯆꯅꯤꯀꯣ ꯃꯦꯝꯆꯥ ꯅꯪ ꯑꯟꯔꯤꯄꯤꯇꯦꯠ ꯂꯨꯍꯣꯡꯉꯝꯗꯥꯏ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯐꯖꯕ꯭ꯔꯥ ꯐꯖꯕ ꯑꯗꯨꯝ ꯆꯥꯎꯗꯤ ꯑꯗꯨꯝ ꯆꯥꯎꯊꯣꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯤꯌꯦ ꯑꯗꯨꯝ ꯆꯥꯕꯒꯤꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯑꯣꯏꯔꯦꯕ ꯏꯁꯃꯥꯏꯜꯒ ꯊꯥꯗꯩ ꯌꯥꯝ ꯋꯥꯏꯑꯦ ꯑꯦ ꯑꯩꯉꯣꯟꯗ ꯌꯦꯡꯒꯅꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ ꯃꯥꯏꯔꯦꯟ ꯆꯥꯛ ꯆꯥꯔꯕꯣꯏ ꯍꯦ ꯕꯤ ꯍ꯭ꯌꯨꯃꯦꯟ ꯌꯨ ꯕꯤ ꯍ꯭ꯌꯨꯃꯦꯟ ꯑꯣꯀꯦ ꯃꯥꯏꯔꯦꯟ ꯀꯥꯏꯅ ꯑꯩꯕꯨ ꯃꯥꯏꯔꯦꯟ ꯑꯣꯏꯔꯁꯨ ꯐꯤꯔꯤ 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 ꯂꯪꯕꯤ ꯃꯥꯏꯔꯦꯟꯅꯦ ꯂꯥꯏꯔꯤꯛꯀꯥꯗꯣ ꯀꯟꯅ ꯄꯥꯀꯅꯨ ꯂꯥꯏꯔꯤꯛ ꯊꯥꯒꯦ ꯑꯦꯖ ꯀꯌꯥ ꯁꯨꯔꯒꯦ ꯁꯨꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯁ ꯏꯅꯧ ꯇꯅꯧꯔꯤꯕꯗꯅꯤꯅꯦ 1999ꯗ ꯄꯣꯛꯄꯅꯦ ꯑꯦꯗꯤꯁꯟ ꯊꯣꯛꯆꯝ ꯍꯣꯁꯇꯦꯜ ꯂꯩꯔꯛꯄ꯭ꯔꯣ ꯑꯩ ꯁꯦꯀꯦꯟ ꯕꯦꯠꯁꯅꯦ ꯎꯔꯛꯇꯤꯌꯦ ꯅꯣꯡꯇ ꯑꯩꯁꯨ ꯍꯣꯁꯇꯦꯜ ꯂꯩꯔꯛꯑꯦ ꯑꯦꯗꯤꯁꯟ ꯀꯩꯅꯣꯅꯦ ꯑꯦꯗꯤꯁꯟ ꯀꯧꯕ ꯑꯩ ꯐꯥꯎꯗꯕ ꯃꯤꯗꯤ ꯈꯪꯗꯦ ꯂꯩꯔꯛꯑꯦꯍꯦ ꯀꯩꯅꯣ ꯅꯪ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯑꯩꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯑꯇꯩ ꯈꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯕꯅꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯥꯛꯑꯦ ꯅꯣꯏꯔꯒ ꯑꯗꯨꯝ ꯎꯕꯅꯦ ꯉꯥꯟꯇ꯭ꯔꯣꯛ ꯉꯥꯟꯕꯅꯦ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯅꯪ ꯈꯪꯉꯝꯗꯣꯏꯁꯦ ꯈꯪꯉꯦ ꯅꯪ ꯈꯪꯉꯝꯗꯣꯏ ꯃꯤꯁꯦ ꯑꯩ ꯈꯪꯉꯦ ꯑꯥꯏ ꯅꯣ ꯆꯦ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯊꯥꯒꯠꯄ ꯂꯦꯞꯀꯅꯣ ꯍꯥꯏ ꯂꯦꯞꯅꯤꯡꯗꯦꯗꯣ ꯀꯩ ꯊꯥꯒꯠꯇꯣꯏꯅꯣ ꯈꯪꯗꯦꯕ ꯆꯣꯡꯊꯥꯝ ꯍꯦꯝꯖꯤꯠ ꯁꯤꯡ ꯆꯦꯁꯦ ꯋꯦꯕ ꯁꯤꯔꯤꯁꯇ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯅ ꯀꯨꯝꯕ ꯌꯥꯅꯤ ꯅꯪ ꯈꯪꯅꯕ ꯂꯩꯇ꯭ꯔꯣ ꯏꯟꯖꯜꯂꯣ ꯑꯁ ꯃꯣꯏ ꯑꯅꯟꯗꯤꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨ ꯅꯦꯛꯁꯜꯂꯣ ꯀꯩ ꯍꯥꯏꯌꯣ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯔꯣꯁꯟ ꯁꯔꯃ ꯍꯥꯏ ꯖꯌꯄꯗꯤ ꯃꯨꯛꯕꯥꯡ ꯑꯝꯇ ꯊꯥꯒꯠꯂꯣ ꯌꯥꯒꯗ꯭ꯔꯣ ꯃꯨꯛꯕꯥꯡꯗꯤ ꯇꯧꯔꯒꯨꯝꯒꯦ ꯑꯣꯏ ꯕꯦꯕꯤ ꯀꯥꯏꯅ ꯍꯦ ꯇꯧꯒꯅꯣ ꯕꯦꯕꯤ ꯍꯥꯏꯒꯅꯣ ꯅꯪ ꯃꯣꯃꯣꯗꯤꯁ ꯐꯠꯇꯕꯤ ꯑꯦꯛꯇꯤꯡ ꯇꯧꯔꯛꯑꯣꯃꯤ ꯀꯔꯤꯅꯣ ꯃꯤ ꯑꯉꯥꯡ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦ ꯃꯩꯖꯥꯎꯕꯤ ꯏꯃꯥ ꯌꯥꯝ ꯆꯥꯎꯔꯕꯣ ꯊꯥꯞꯇꯣꯛꯀꯦ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯗꯨ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯆꯣꯡꯊꯥꯝ ꯍꯦꯟꯖꯤꯠꯁꯤꯡ ꯎꯁꯤꯠꯇꯕꯤꯗꯣ ꯏꯆꯦ ꯃꯣꯝꯕꯤꯗꯕꯨ ꯃꯥꯏꯔꯦꯟ ꯀꯥꯏ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯣꯝꯕꯤꯁꯨ ꯑꯐꯥꯎꯕꯤꯅꯤ ꯀꯩꯅꯣ ꯏꯃꯥ ꯃꯣꯝꯕꯤ ꯏꯁ ꯏꯃꯥ ꯃꯣꯝꯕꯤ ꯌꯧꯕ ꯉꯝꯖꯄꯣꯠꯇꯦ ꯃꯥꯏꯔꯦꯟ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯣꯇꯣꯗ ꯑꯣꯏꯅ ꯊꯤꯜꯂꯁꯤ ꯏꯁ ꯌꯧꯔꯔꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯀꯣꯠꯇꯣꯛ ꯀꯣꯠꯇꯣꯛ ꯀꯣꯠꯇꯣꯛꯑꯅ ꯑꯗꯨꯝ ꯌꯧꯔꯔꯣꯏ ꯄꯣꯠꯂꯣꯏꯕ ꯀꯔꯤꯕ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯣ ꯕ꯭ꯂꯣꯛ ꯅꯨꯡꯕꯥꯡ ꯑꯣꯏꯒꯦꯔꯥ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯉꯥꯏꯗꯅ ꯊꯥꯒꯠꯂꯛꯄ ꯖꯤꯟꯅꯥ ꯂꯥꯏꯃꯌꯨꯝꯅ ꯍꯥꯏ ꯍꯣꯏ ꯆꯥꯛ ꯊꯣꯡꯕꯒꯨꯝꯕ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡꯉꯦ ꯑꯩ ꯃꯧ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯊꯥꯒꯠꯂꯛꯀꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯇꯧ ꯃꯥꯜꯂꯦ ꯀꯄꯜ ꯃꯨꯛꯕꯥꯡꯒꯗꯤ ꯇꯧꯔꯛꯀꯅꯨ ꯇꯧꯔꯛꯑꯣꯏ ꯀꯥꯏꯅꯕꯒꯤ ꯊꯥꯒꯠꯂꯛꯄꯁꯨ ꯌꯥꯏ ꯍꯦꯛꯇ ꯑꯣꯔꯤꯖꯤꯅꯦꯜ
Rosen ꯊꯥꯛꯇꯦ ꯅꯪ ꯐꯣꯟ ꯅꯝꯕꯔꯗꯨꯗꯤ ꯅꯪ ꯐꯣꯟ ꯅꯝꯕꯔꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯅꯪ ꯉꯥꯡꯗꯣ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡ ꯆꯠꯂꯛꯄꯅꯦ ꯍꯣꯁꯇꯦꯜꯗ ꯃꯃꯤꯡ ꯆꯠꯂꯛꯄꯩ ꯍꯣꯁꯇꯦꯜꯗꯩ ꯑꯥꯎꯠ ꯇꯧꯔꯛꯑꯦ ꯅꯣꯏꯁꯦ ꯁꯦꯀꯦꯟ ꯕꯦꯆ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯍꯣꯏꯁꯨ ꯂꯩꯔꯝꯃꯤꯅꯦ ꯔꯣꯅꯥ ꯕꯔꯂꯤꯟ ꯀꯥꯏꯅ ꯂꯩꯔꯝꯃꯤꯅꯦ ꯅꯣꯏꯒꯤ ꯃꯊꯪ ꯑꯃꯨꯛ ꯑꯣꯏꯗꯣꯏꯔꯝꯒꯅꯤ ꯃꯣꯏꯁꯦ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯚꯨꯃꯤꯀꯥ ꯅꯤꯡꯊꯧꯖꯝ ꯍꯥꯏ ꯅꯪ ꯑꯁꯦꯡꯀꯤ ꯂꯨꯍꯣꯡꯗꯧꯔꯕ ꯏꯅꯥꯎꯅ ꯑꯁꯦꯡꯀꯤ ꯂꯨꯍꯣꯡꯗ ꯀꯩ ꯅꯪ ꯑꯩ ꯐꯥꯒꯤꯗ ꯃꯥꯜꯂꯦ ꯂꯨꯍꯣꯡꯗꯣꯔꯝꯃꯤ ꯀꯩꯅꯣ ꯆꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯅꯤ ꯁꯣꯐꯤꯌꯥ ꯑꯉꯝ ꯂꯨꯍꯣꯡꯕ ꯂꯥꯛꯀꯦꯅꯁꯨ ꯂꯥꯛꯑꯣ ꯆꯦ ꯀꯥꯏꯗꯦꯅ ꯁꯥꯗꯣꯏꯁꯦ ꯃꯣꯃꯣ ꯗꯌꯥ ꯅꯪꯒꯤ ꯃꯔꯣꯏ ꯍꯨꯔꯥꯟꯕꯤꯒꯤ ꯑꯦꯛꯇꯤꯡꯗꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕꯤꯒꯤ ꯑꯦꯛꯇꯤꯡꯗꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯈꯩꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯄꯥ ꯌꯥꯗꯕꯗ ꯆꯦꯗꯨ ꯈꯔ ꯂꯥꯏꯔꯤꯛ ꯑꯍꯥꯟꯕꯅꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯦꯟꯖꯦꯜ ꯅꯪ ꯍꯩꯔꯕ ꯏꯁ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯃꯅꯥꯒ ꯃꯦꯜ ꯂꯩꯔꯝꯃꯤꯁꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯀꯨꯏꯔꯕꯅꯤ ꯅꯪ ꯁꯤꯗ ꯐꯝꯃꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯐꯝꯃꯩꯁꯦ ꯃꯤꯅ ꯏꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯏꯈ꯭ꯔꯕꯅꯤ ꯑꯄꯤꯛꯄꯁꯦ ꯑꯁꯤꯒꯤ ꯅꯥꯀꯟꯗꯤ ꯑꯆꯧꯕꯁꯦ ꯏꯈ꯭ꯔꯕꯅꯤ ꯅꯪ ꯀꯩꯗꯧꯔꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯪꯕꯗꯣ ꯐꯥꯔꯕ ꯐꯥꯗ꯭ꯔꯤꯕꯣ ꯈꯨꯝꯗꯕꯁꯦ ꯉꯁꯥꯏꯁꯨ ꯅꯪ ꯀꯣꯏꯁꯟ ꯑꯝꯇ ꯉꯥꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯣꯏ ꯐꯥꯕꯗꯣ ꯑꯇꯩꯗꯣ ꯍꯪꯒꯦ ꯄꯤꯔꯛꯑꯣ ꯑꯇꯩꯗꯣ ꯍꯪꯒꯦ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯍꯪꯗꯣꯔꯤꯃꯦ ꯑꯩꯅ ꯄꯤꯔꯛꯑꯣ ꯂꯣꯏ ꯐꯥꯔꯦꯗꯥꯏ ꯂꯦꯞꯄꯨ ꯄꯤꯔꯛꯑꯣ ꯐꯛꯂꯥꯡꯁꯤꯁꯨ ꯂꯣꯏ ꯈꯣꯒꯥꯏꯔꯦ ꯅꯣꯏꯅ gases have no definite shape and volume ꯁꯤ ꯍꯥꯏꯔꯛꯑꯣ in gases the molecules are wide apart it's other and are هيدري أبدأ أين سمعني نك kuirabane haba singa saidagi haba punga tawkhleije ai wari me question number fazada phadri me pharaga itho nang adu like pa ni gases can be pungam le mane dum mang le gani ngala gam ka gases ne hatu ne na de dina kole le like to ba kamina mo par hai ngasi di khar theng ni chawpa anand momode hang ki bi chatraji khatrapani school laga din khang de tai ni ado aphabi suni aiti sathi bi su animak ni nangi lomba karam kanda no tan jamilan kumar ai lomba february ni jon haubi jam chegi wa khong lo ngang ki khrasu kainu ni haure jabi agang si yung meter jale lati nga sai de ki mangi ba ngang ni ko sai de ki mangi bane like pani ta like pani de si ngang se phelo oi lai bane ko enti ma jani se like pa de ba water paper cái đấy là water paper aduhi water paper gases na ka ta ai na ko ita dore pa da si lak ko idri ba ngonda ai tuition tau ba na te sum free day na tapi ba de ba ga ji no ai ta mi ngonda ja di janga lising ting doi ni ko ka hoi ja yum sa ba ta thabai ngang su ja ba ne no ai te ai le na ma da kha tapi gen tau ba si lak ko idri ba si ai ji chai khang dri ba ani ji di ki ra ba ni ne pa ri ba na lai miu lu chule pa ya de ko blog ti myam ho 100 ke subscribe na pa ai video thagal iba chang ji ga de 100 ke di yok to madre
ꯃꯤꯗꯤ ꯍꯦꯛꯇ ꯚꯤꯗꯤꯑꯣ 500 700 ꯂꯩ ꯑꯩ 40 50 ꯑꯗꯨꯃꯥꯏꯅ ꯈꯛꯇꯅꯦꯕ ꯌꯥꯝ ꯊꯥꯒꯠꯇꯦꯕ ꯌꯥꯔꯔꯣꯏꯕ ꯑꯩꯒꯤ ꯊꯥꯒꯠꯁꯦ ꯑꯗꯣ ꯑꯩꯅ ꯍꯧꯔꯛꯄꯗ ꯊꯣꯛꯂꯛꯄꯗ ꯕ꯭ꯂꯣꯒꯀꯨꯝꯕ ꯇꯧꯔꯒ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯕꯅꯤꯅꯀꯣ ꯃꯤꯅ ꯑꯩꯉꯣꯟꯗꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯦ ꯁ꯭ꯀꯤꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯋꯥꯕ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯕ꯭ꯂꯣꯒꯀꯨꯝꯕ ꯇꯧꯕꯗꯣ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗꯁꯨ ꯀꯌꯥ ꯍꯩꯅꯕꯁꯨ ꯑꯣꯏꯗ꯭ꯔꯕ ꯑꯗꯒꯤꯗꯤ ꯃꯤꯅꯁꯨ ꯑꯩꯒꯤ ꯑꯣꯗꯤꯌꯟꯁꯁꯦ ꯑꯗꯨ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯩꯅ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯔꯅꯤ ꯑꯕꯥꯎꯠ 100K ꯑꯦꯟ ꯗꯦꯟ ꯑꯩꯉꯣꯟꯗ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯗꯨ ꯑꯗꯥ ꯃꯤꯒ ꯇꯧꯃꯤꯟꯅꯕꯒꯨꯝꯕꯁꯨ ꯀꯩꯝ ꯂꯩꯇꯕꯅꯤꯅꯀꯣ ꯑꯉꯥꯡꯁꯤꯒꯤ ꯈꯟꯕ ꯅꯨꯡꯉꯥꯏꯇꯦ ꯀꯗꯥꯏꯗꯩꯅꯣꯍꯦ ꯐꯦꯜ ꯑꯣꯏꯗꯣꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯊꯝꯃꯒꯦ ꯆꯩ ꯆꯥꯔꯒꯦ ꯑꯣꯖꯥ ꯆꯩ ꯆꯥꯔꯅꯤ ꯑꯩ ꯊꯝꯃꯒꯦ ꯀꯔꯤ ꯏꯊꯣꯛꯑꯣ ꯂꯣꯏꯅ ꯕꯕꯥ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯊꯥꯔꯛꯑꯒꯦ ꯏꯄꯥꯅ ꯐꯨꯔꯅꯤ ꯑꯩꯁꯨ ꯀꯤꯖꯩ